अहानबमक्तदा मयाम खुरुमजरी ngasi tonga tongan ba Facebook page sing di thadar post khradang miyam da share tawjari ahan ba post breaking news Facebook yauna tongan ba social media platform sing da CM amasung atai mioi sing da thaksi khaksi leitaba imung manung punna taminna ba yadaba wahi wata kaya sizna duna sai thangduna ngang sakpa singi mathakta police na drive chathaba hore drive asi tha ama sumna chathagani hairi police ki pauna hairi bana social media da CM amasung atopa mioi sing da bazaba wahi wata kaya sizna duna ngang sakpa amasung irang sakhanaba hotnaba mioi tara hena police na fagat kare kara amana jail da thajin kare kara amana fana ba koithi thiri haina pongdo kibagalena makha tana social media da irang sakhanaba hotnaba amasung karem kathaina ba singi mathakta drive chathagani hairi atoba post amadara angomsa bimal akojan mathadarpa post amagi matung ina Puruk masel khana halaga divide and rule bu mateng pangsin bata natna maitai marak da su singjep thadana mi bulana unahan ba Houna Lonchat yaudaba wangang sangang Ludaba mioi thadoktura social media da troll tawhan ba aki akhang pukanduna mi gi machin menaba namthana ba hotnaba pikraba iram damduda lawai impal thobal herok tawduna machet khaibung tahanna ba siliba leipak miyam ba chamam nahan ba Kangkong sa henba ASIBU Manipur amadi maitai furup kananaba tawri haibadura mapuna san ba miyoi ni haiduna tawri ba haibadura mapuna san ba si sectarian politics tawduna Manipur thugaina ba honariba aikoi da lan tarakli ba kangu dusuni mapuna san ba si makhoi khaktan natti haibasi leipak miyam na khangba wani amorom dana robin mangang khorakuna thadrakpa post amagi matungina handak eti gi commander mayam amana mathang inkol gari bandhan thamnarakli ba singsi magi nupi gi sana badi oramoi leibak singak bada tangai fada pot chai lainaba oramgani yolo ichine sa aikoi noi gi da atataini yonba yaba loina yonthoknaro aigi su yam satkhre miyam da khanghandaba yam khre lan thum mangkhrise noi aikoi gi di atataini na sirasu nong matang di miyam na kapga leimana ama anikat piramga chahi olakpadadi napi haujelaga santhi phajelaga loire lanse thibong aho ba sarga sumilali haidana kariyamnaraga sum yengbagi kangu amasu lei makoi suni aina ngakli basi angomsa bimol akoijam gi atopa post amadana cherak asida BJP gi Bharat laingak na makhoina laingak pairak pan numit chama suban numit amadi prime minister gi mapok kumon pangthok pagi khudol oina amukta thokhidriba Manipur bu thugaina bo honarakpa sahi ama tha mari suraba violent thawongbu mayok naduna solve taunaba road map lambi yatladuna Bharat laingak na Manipur da dukan tara taruk hangdok lagani hairi Amarom dana jiri tu din thadrakpa post amigi matungina jiri mongbung maitai khunda kuki khulai paiba singna Manipur ba machet tana thugai gi khanduna nungmai amadi bom yauna landarakpa aduda Manipur gi lam machet amata oirbasu mangbu yaroi haiduna 80 unit 41 jiri vamna double variant khak pairaga kuki khulai paiba singa lanthengnari atoba post amadana lamlai 360 na ngarang thadrakpa post amagi matung ina jiri mongbung maitai khunda haujik numidang pung 3 minute kunga mari tabada kuki khulai paiba singna nungmai kapsil laktuna landarakle amarom dana ngarang thadrakpa post amagi matung ina kakwada thokhiba thaudok mari lenena thasi gi taragani thoidagi rims ki ICU da laikan rakhibi kakwa naurem laikai degi laisram ningol sanjita ngasi nungthil pung 2 minute kunga nipan taba matam da laikan abang ngamdana laikhidre hairi atoba post amadana National Media and Manipur Mayhem. The fourth state is a seat of information war. It's a war carried out under my supervision with a group of dedicated patriots. Manipur da thokleba irang thodok asibu malem pummada lana sandoktuna disinformation tawkiba national media gi thawangbo scientific systematic study tawduna digital format ta hana mangjong phonghan khraba study dugi lairiki physical from the same saba malem pumbada laiba media study gi department amadi institute sing da phanghanna bo honari ngasi gi matang asda video seloi selagi aina haibada soi khibalan ki bayar so mayam puna marangak pi habo phom simtang thamjabga nena ngasi gi mayam de kanina ba thanga duni jari matang video da muktheng nasi